Youths of Lamding na Sinduna Meitei Mikap Thokpa Numit Palan Thouram Ngasi Lamding Multipurpose Hall the PANGTHOKKHRE Lamding Laikai Mangada Laibiriba Club Organization Ahalaman Maira Paibi Amadi Satra Naharo Singna Mapumoina Sargiaduna Manipur gi Hauzik Oriba conflict asi Chahi Ahum Mapum Farapagaloina Lamdam Sibukanana Bahotna Bada Tawaina Ponta Pikraba Athoba Thobi Singi Mafamda Haikat Lekat Tamduna Ikai Kumnaba Utki Lana Sida Tawaina Ponta Pikraba More Ward number 7 Turel Wangmadagi Haujigna Lamding Higher Secondary School gi Relief Camp ta Lairiba Athoba Chirom Icha Meitei Chahi Kuntragani Pan More Amadi Lamding Laishram Lekaidigi Athoba Taurangbam Rishi Kumar Chahi Nifuga Humdoigi Imung Manungi Miyoi Singsu Thouram aduda Sarukyaki Athoba Singda Haika Leka Tamduna Ikai Kumnaba Utpagi Thouram aduda Sarukyaraduna Khangabo Kendragi MLA Okram Suraj Kumar Ngapigani Suraj Kumar Singh Nahai Lamdam asida thokliba irang asi Bharat Sarkarna Loshinge Harabadi Yamna line Loshinba Yabani Adubu ngasi fawada Prime Minister Home Minister amadi Bharat Lengakna Manipura thokliba irang asi bul Loshinanaba Special Parliament mifam ama fawba fambida bahaibasi Nuaitaba fawi Manipur ki tungi marai bak naharo singi amadi relief camp ta lairiba singi khanbiduna athubada loishinaba hotna biu haina mahakna mari leinaba singi puning chingsinki Youths of Lamding ki convener Konjangbam ibungona hai paliba lengak asina una mitang bugum tana mana pangbagum marol thoktraba amagum tumina leishinba asina asum makha samtharaklabadi mairiktagi maijawi horakloi hainingai leite maram asina lengak asina matam chana ngai ki oiba nataba long term policy ama sembiduna athoba matamda manipura santi hanjana sinbiu May ahum lisingani kun gahumdoidagi ngasi fawada kuki narco terrorist sing asina micham miyam da hanjin landarakpa lanjadraba micham miyam kaya ama asi ana nanghankraba asida Indian lengak amadi Manipur lengakna ngasi fawada karishu khangsin ushinadana amagum laithopasi Manipuri praja ama oina thamoi shonga nungaijade maram asina athubada praja miyam gi yaifanaba praja miyam na thagatkiba mihutna praja singda onsinduna wahan bahaibasi sembiba mapugi thawjal soidra fangani chekselu haiduna paliba lengakna chupli paibiriba angam athau singi mafamda pendaba fongdokhi India ki Prime Minister, India ki Home Minister, India ki Government, Prime Minister si party amagi nate Prime Minister India ki Prime Minister Habisiti India ki ni. Ako na su Manipur ki praja bayam. Nandan hange Manipur si India ki part manak leba. Yang amna work to biu yai men bill Thokpa bill ate Thokpa Parliament na mayam Thokpi pa mayam to biri tu. Manipur ki damakta special parliament am pambidana Manipur ki solution je session am pambidana Manipur ki solution je thokna bangta bonasi sahi ani hum henjala e akoi mai ben mayam singse sile piriba mayam singsi adagi am sigi akoi ki hek haurakadagi I have su yaujara kana tawjani lairiba relief camp de lairiba mai ben mayam singsi ki mutandi khanbiyu Sida ngasi lagi jadi apa lagi ngasi lagi main oila tapi lagi guys lagi kurang sida lagi oila bring like macam lagi ama ada lagi sida more lagi lagi riba Lamding higher secondary lagi relief camp sida lagi riba mayamam siya oile mesti mayam lagi khandi unsolved mysteries mayam lagi kita bagi mayam makana hadam mano mang jiro mayam ngasi meranda sanskar tau riba isa ani bagi Manam the Sasar of Rimayan, unrest Manipur Laide. Aduna, central government Nabu, Manipur government Labour, Manipur government Sida Pullaga, Masi solution, Toby Hierarchy, Yan the line of Toby, Nasina COVID Matam Lagi Hauraga, Iran Singatoraga. Being ten board no Mayam, Ima Ibel, no Mitzata, Chari Mayam. Satra ki situation satra mayam singsi sahi ani ahum life patina tamakta ba haisi satra mayam singsi da akoi Manipur ki generation am si manga bane aduna masigi sahi ahum sujal togi akoi incident asigi hab mayam bu akoi lai kitang kalsa numit asida mayam da su appeal tawjari government da su appeal tawjari madudi masigi solution ama apa thuna purak ba ona view Ona dragadi Manipur the future, right? Like other Satra Singh the future,
iba idol mayam singi future relief camp da anuwa na relief camp ni laiba imong manung mayam singi future se masing kanna ba thu na hona biyu haina koi lamding youth of lamding amasung haki daraptagi relief camp da laibiri ba lamding high school gi relief camp da laibiri ba mayam singi rambai singi unit singi koi gi inaw sing mayam